Hi viewers, I huzik Elijah Entertainment gi ahum suba blog namna bagi damakta mafam sila Santhai National Natural Park Androda lay ai ahum suba blog ki damakta itongan ba wahang pakhung kya ma manung da sanga ga huzik tawjage yam interesting oi gadaba blog ni mayam soidna su ai gi channel se subscribe to view matung taba ai gi video sing si uba phangna bagi damakta su bell icon su sungjon chone nambiu yengsi mayam ai gi lakmina huzik ina lay ribase akhoi gi Andro Park hana khangna ba yam phajaba natural park sidani ko ji le base khoi na public ka naraga yam interesting oi question ma ngasi hanjeng ne gi ahum suba blog ki damakta ni Elijah Entertainment gi damakta mayam minasi ai lai jare go hoji gen view mayam picnic la pa khotpa mi mayam khoi sila ta ba picnic la pa khotpa matang da tu Hoji yengsi hoji manung changchale park si manung changchale hoji kana unabanu mai picnic lapa khotpa khara yauri adu kana unabanu amti yengsi adu ai gi wakhang se sum makha chatha jarake ei wakhang amta sum hangjaba yagata koi lapa ni kaino ne ba koi se YouTube ki blog ama sum video ma sajaba ne ba achumna su wakhang ma cham sum hangjage tawban sum koina chatlaga sum hangdei che khoi ma khoi ai tare te mo khoi thengna bada hana hangjage ba kaisu kai de ko kai Nama ba? Kaya koi huji Andro Park ta lakpa ta koi tay ma koi khara sum phamaga le rame picnic gumba lakpa male adu haipetang ai wang da ya amta hangjage mayam kaino ne tay mai khoi se YouTube ki channel amane ba ko ai sa ki channel Elijah Entertainment ko bi mayam su eng bi ba gani adu ai kaino amta wang amta hangje yam cham wang amta hangjage tawna mayam gi mo loba lakpa ne ba ko kaino ne huji ki matam da nupi macha sing ja nupi macha sing Panik set pasu yawi, khangau set pasu yawi dana ko. Asi moina panik set pasina hena pambi brantra khangau set pase kaisu kaide chatna bini haina haining ba si amtang hangning bai tar. Maitai janu ma oina panik set padi amna pamjai nupi macha sing se panik sel haningi adubu arapa gumba lam gumba khara take care longna bagi damata pha khangau set pasi su matang gi adumak pamjai. Siam nungai ja yam phajaba pakhumni aroi ei teimung su mot amtang pibio ba. Hoji kidura, ai dia dam panik siapa jenis pamjai. Migi ram dah sabla baca, aku ida panik siapa je, maitai ni aku je maitai ni apa je tak ya ba. Ada nama maitai panik siapa jenis pamjai. Adu budi pamjai budi hoji kan nupi masa sing panik siapa je aku ina pak utre ba. Adu ga moi je panik siapa je kit ikai bu kari boy. Moi dah panik siapa je jatuh kutu je kaya pamjai dere khangau siapa je jatuh kutu je moi dek kiam nungai boy kari boy. Moi tahu baik tare. Masih kari maram na oram do malay te me moram te bibel son matai te mas am te moram te bibio ba Jik matam jida mi haji ko amana amabu yang thina ba kaya masu lai banina lamjang lakpa matam da di nupi masa ora kasu khungau se pasina masagi ngakthok chana ba ama mangong da panggal ama pi aduga meitai gi kancharen oina phanik se pana budi pamjai pam taraga ju khogi anak pada yum dalai pakana sepana sele lamjang ta thor di khongkok sepana dei di pam yam nungai jare mota basi yam nungai jare maitai ge khoi gi culture ngakpo ina phani khet pasidi yamna pamjai haibire aduga chathok khotok pada moi de kitang comfortable ai tare kitang nungai jana ba chen chong but su or su nungai jana ba don khangau sepana hena phai ke hai ba mo amte pibiri yam nungai jare te mo khoi una bas nungai jare khoi ate mo chu amte logjage khoi channel se soidana hayeng hangchi gumai thakal lagani sigi video se ite mo khoi su sum Elijah Entertainment ka we ko aduda sum yara gadi yeng bio mayam gi mo chu ta bio ko thagat na ja ke ba ko khoi ma khoi thawaina ma si blog sim sa ke lak pane ko adu kaino ne arunang namma bra okay Elijah Entertainment ka we ba YouTube blog se ko just question ma cham cham question ta hange ta bune ba ko adu hana mingam ta hayone Yaifabi nang di Dipa ni kai lam dei no okay then de okay am nungai sida lak pa thengna ba ko kaino ni question se cham question ni ina haningi se hojika nupi macha sing se nupi macha I question oibana noi da hana hang bane ba ko nupa hang su ya ba kaisu kai da question ne hojika ni nupi macha sing si phanik set pa gane khangau set pa ga ja nangi mota nang kari hena pamjage ji Panik set penen pam. Panik set penen pam ba. Adu cameraman ma khangau se li ko. Kari beneng ming da kare ba?
ꯌꯥꯏꯐꯕꯤꯁꯦ ꯃꯥ ꯐꯅꯦꯛ ꯁꯦꯠꯄꯅꯦꯗꯤ ꯄꯥꯝꯖꯩ ꯑꯗꯨꯒ ꯃꯁꯥꯃꯛꯇꯤ ꯈꯪꯒꯥꯎꯗꯤ ꯁꯦꯠꯂꯤ ꯑꯗꯨꯕꯨ ꯃꯔꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯃꯔꯝ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯃꯔꯝꯁꯦ ꯁꯨꯝ ꯀꯣꯏꯕ ꯆꯠꯄ ꯈꯣꯠꯄꯒꯨꯝꯕꯗꯗꯤ ꯐꯅꯦꯛ ꯁꯦꯠꯂꯒ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯥꯏ ꯃꯇꯥꯡ ꯃꯇꯥꯡꯅꯦꯕ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯁꯦꯠꯄꯗꯣ ꯑꯗꯨꯒꯤꯅꯤ ꯑꯗꯨ ꯐꯅꯦꯛ ꯁꯦꯠꯄꯅ ꯍꯦꯟꯅ ꯄꯥꯝꯖꯔꯤꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯁꯨꯝ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩ ꯃꯆꯥ ꯑꯃꯅ ꯐꯅꯦꯛ ꯁꯦꯠꯄ ꯈꯣꯠꯄꯁꯦ ꯑꯗꯨꯗꯤ ꯌꯥꯏꯐꯕꯤꯅ ꯍꯥꯏꯔꯤꯁꯦ ꯑꯄꯥꯝꯕꯅ ꯑꯃ ꯅꯨꯡꯁꯤꯕꯅ ꯑꯃ ꯍꯥꯏꯖ ꯇꯥꯔꯦ ꯑꯄꯥꯝꯕꯅ ꯅꯪꯒꯤ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯅꯕ ꯈꯪꯒꯥꯎ ꯀꯣ ꯑꯗꯨ ꯅꯨꯡꯁꯤꯕꯅ ꯑꯩꯒꯤ ꯀꯜꯆꯔ ꯇ꯭ꯔꯦꯗꯤꯁꯟ ꯀꯣ ꯑꯗꯣ ꯅꯪ ꯃꯤꯡꯗꯣ ꯀꯔꯤ ꯍꯥꯏꯕ ꯗꯤꯄꯥ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯤꯅꯣ ꯗꯤꯄꯥ 9 ꯀꯥꯗꯣꯏꯕ ꯅꯪ ꯀꯥꯗꯣꯏꯕ ꯑꯗꯣ ꯌꯥꯏꯐꯕꯤꯒꯤꯗꯤ ꯍꯪꯗ꯭ꯔꯦ ꯀ꯭ꯂꯥꯁ ꯑꯩꯁꯦ ꯊꯕꯛ ꯇꯧꯔꯦ ꯊꯕꯛ ꯇꯧꯔꯦꯕ ꯑꯥ ꯑꯣ ꯀꯩ ꯊꯕꯛ ꯇꯧꯔꯕꯅꯣ ꯑꯩ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯁ꯭ꯇꯥꯐ ꯅꯔꯁ ꯑꯣꯏꯅ ꯂꯩ ꯑꯣ ꯁꯤꯖꯗ ꯂꯩꯌꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯏꯐꯕꯤ ꯑꯩꯈꯣꯏ ꯁꯤꯖꯗꯒ ꯂꯥꯛꯄ ꯀꯥꯟꯗ ꯎꯅꯁꯤꯀꯣ ꯀꯣ ꯑꯗꯨ ꯀꯩꯅꯣꯒꯤꯁꯨ ꯗꯤꯄꯥꯒꯤꯁꯨ ꯃꯣꯠ ꯑꯝꯇ ꯄꯤꯌꯨꯅꯦ ꯍꯧꯖꯤꯛꯀꯤ ꯃꯇꯥꯡ ꯍꯧꯖꯤꯛꯀꯤ ꯀꯣꯏꯁꯟꯗꯣ ꯐꯅꯦꯛ ꯁꯦꯠꯄꯅ ꯍꯦꯟꯅ ꯄꯥꯝꯃꯦ ꯐꯅꯦꯛ ꯁꯦꯠꯄꯅ ꯍꯦꯟꯅ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨ ꯁꯤ ꯑꯟꯁꯔꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯐꯅꯦꯛ ꯁꯦꯠꯄꯅ ꯄꯥꯝꯃꯦꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯀꯜꯆꯔ ꯑꯣꯏꯅ ꯌꯥꯝ ꯐꯖꯩꯕꯀꯣ ꯑꯗꯨ ꯑꯌꯥꯝꯕꯅ ꯁꯨꯝ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯐꯅꯦꯛ ꯁꯦꯠꯄꯁꯦ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯊꯕꯛ ꯏꯪꯈꯥꯡ ꯅꯠꯇꯅ ꯀꯌꯥ ꯆꯠꯊꯣꯛ ꯈꯣꯠꯊꯣꯛꯇ ꯁꯦꯠꯅꯗ꯭ꯔꯦꯕ ꯇꯜꯂꯤꯔ ꯀꯩꯅꯣ ꯈꯪꯗꯦꯕꯀꯣ ꯂꯦꯝꯕꯗꯤ ꯑꯩꯈꯣꯏ ꯐꯅꯦꯛ ꯁꯦꯠꯄꯅ ꯂꯦꯝꯖꯔꯤꯅꯦꯕꯀꯣ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯃꯣꯠꯇꯣ ꯁꯨꯝ ꯐꯣꯡꯗꯣꯛ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪ ꯄꯥꯝꯖꯕ ꯁꯨꯝ ꯆꯠꯊꯣꯔꯛꯄ ꯈꯣꯠꯊꯣꯔꯛꯄꯗꯗꯤ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄꯁꯤꯅ ꯈꯔ ꯐ꯭ꯔꯤ ꯑꯣꯏꯕ ꯑꯗꯣ ꯐꯅꯦꯛꯁꯤꯅ ꯈꯤꯇꯪ ꯑꯟꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯑꯗꯨꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯟ ꯑꯅꯤ ꯎꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯗꯤꯄꯥꯒ ꯌꯥꯏꯐꯕꯤ ꯑꯩꯈꯣꯏ ꯁꯨꯝ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ ꯂꯥꯏꯖ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯀꯦ ꯑꯗꯣ ꯅꯣꯡ ꯅꯤꯅꯤꯗ ꯑꯩ ꯊꯥꯒꯠꯂꯛꯀꯦ ꯃꯌꯥꯝꯒꯤ ꯃꯣꯠꯁꯨ ꯇꯥꯕꯤꯌꯣ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯤꯁꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯥꯔ ꯇꯧꯕꯤꯌꯣ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯃꯨꯛꯈꯣꯏ ꯎꯅꯕꯁꯦ ꯆꯪꯉꯛꯏꯅꯦ ꯁꯤꯗ ꯃꯤ ꯈꯔ ꯂꯩꯌꯦꯅ ꯌꯨꯇ꯭ꯌꯨꯕꯁꯤꯒꯤ ꯂꯥꯏꯖ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯀꯧꯖꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯁꯨꯝ ꯕ꯭ꯂꯣꯛ ꯁꯨꯃꯥꯏꯅ ꯆꯠꯂꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯁꯨꯝ ꯇꯧꯖꯕꯅꯦꯕ ꯑꯗꯣ ꯉꯁꯤ ꯑꯟꯗ꯭ꯔꯣꯁꯦ ꯂꯥꯛꯄ ꯑꯁꯤ ꯏꯃꯥꯈꯣꯏ ꯏꯆꯟꯈꯣꯏ ꯈꯔ ꯊꯦꯡꯅꯔꯦ ꯇꯥꯃꯣꯈꯣꯏꯁꯨ ꯂꯩꯕꯗꯨꯗ ꯁꯨꯝ ꯑꯩꯅ ꯋꯥꯍꯪꯁꯤ ꯑꯃꯇꯪ ꯁꯨꯝ ꯍꯪꯖꯅꯤꯡꯕ ꯀꯃꯦꯟ ꯑꯃꯇꯪ ꯇꯥꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯆꯨꯝꯅ ꯁꯨꯝ ꯑꯗꯣ ꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯍꯌꯦꯡ ꯍꯪꯆꯤꯠꯀꯗꯤ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯅꯦꯕ ꯇꯥꯃꯣꯈꯣꯏꯅꯁꯨ ꯐꯣꯟꯗ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯥꯏꯖ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯌꯨꯇ꯭ꯌꯨꯕꯁꯨ ꯁꯨꯝ ꯐꯪꯒꯅꯤ ꯑꯗꯨ ꯇꯥꯃꯣꯈꯣꯏꯒꯤ ꯀꯃꯦꯟꯁꯦ ꯑꯩꯅ ꯋꯥꯍꯪ ꯑꯝꯇ ꯍꯪꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯇꯥꯃꯣꯈꯣꯏ ꯃꯤꯡꯁꯦ ꯑꯝꯇ ꯍꯥꯟꯅ ꯍꯥꯏꯕꯤꯌꯣꯕ ꯑꯩꯒꯤꯅ ꯖꯤꯕꯟ ꯀꯧꯋꯦ ꯖꯤꯕꯟ ꯑꯥ ꯀꯩ ꯂꯝꯗꯩ ꯑꯣꯏꯕꯤꯔꯕꯅꯣ ꯑꯟꯗ꯭ꯔꯣꯗꯩꯅꯦ ꯑꯟꯗ꯭ꯔꯣꯗꯒꯤꯀꯣ ꯑꯃꯨꯛ ꯁꯣꯝꯗ ꯍꯪꯒꯥꯝ ꯀꯟꯅ ꯁꯦꯝꯕꯤꯔꯤꯕ ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯩꯒꯤ ꯑꯦꯖ ꯃꯥꯟꯅꯔꯝꯗꯧꯁꯨ ꯃꯥꯜꯂꯦ ꯑꯩꯒꯤꯗꯤ ꯁꯔꯠ ꯁꯔꯠ ꯑꯟꯗ꯭ꯔꯣꯗꯩꯅꯤ ꯑꯟꯗ꯭ꯔꯣꯗꯩ ꯅꯛꯇꯅꯦꯕꯀꯣ ꯑꯁꯣꯝꯗ ꯂꯩꯕ ꯇꯥꯃꯣꯁꯤꯗꯤ ꯑꯩꯒꯤ ꯃꯤꯡ ꯁꯂꯥꯝ ꯁꯣꯃꯦꯟꯗ꯭ꯔꯣ ꯁꯤꯡ ꯑꯩ ꯑꯟꯗ꯭ꯔꯣ ꯈꯔꯝ ꯂꯩꯀꯥꯏꯗꯒꯤ ꯑꯁꯣꯝꯗ ꯄꯨꯖꯥꯔꯤ ꯑꯩꯈꯣꯏꯒꯤ ꯄꯨꯖꯥꯔꯤ ꯑꯃꯁꯨ ꯂꯩ ꯄꯨꯖꯥꯔꯤ ꯑꯃꯇꯪ ꯉꯥꯛꯇ ꯑꯣꯟꯁꯤꯟꯕꯤꯌꯨ ꯁꯣꯝꯗ ꯄꯨꯖꯥꯔꯤꯁꯨ ꯃꯤꯡ ꯑꯃꯇꯪ ꯍꯪꯖꯒꯦ ꯑꯩꯒꯤ ꯁꯒꯣꯜꯁꯦꯝ ꯊꯣꯏ ꯊꯣꯏꯀꯣ ꯑꯟꯗ꯭ꯔꯣꯗꯩꯅꯤ ꯑꯣ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯇꯥꯃꯣ ꯀꯩꯅꯣꯅꯦ ꯑꯁꯦꯡꯒꯤꯗꯤ ꯁꯤ ꯑꯩ ꯀꯣꯏꯁꯟꯁꯦ ꯅꯨꯄꯤꯗ ꯍꯪꯒꯗꯧꯕ ꯀꯣꯏꯁꯟꯅꯦꯕꯀꯣ ꯑꯗꯨ ꯅꯨꯄꯥꯗ ꯑꯣꯏꯅ ꯍꯪꯖꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯇꯥꯃꯣ ꯀꯩꯅꯣꯅꯦ ꯋꯥꯍꯪꯁꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯦ ꯐꯅꯦꯛ ꯁꯦꯠꯄꯒ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄꯒꯁꯦ ꯇꯥꯃꯣꯒꯤ ꯃꯣꯠꯇ ꯀꯔꯝꯕꯅ ꯍꯦꯟꯅ ꯄꯥꯝꯕꯤꯕꯅꯣ ꯀꯔꯤ ꯃꯔꯝꯅꯅꯣ ꯁꯤꯝꯇꯪ ꯈꯪꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯜꯆꯔꯁꯨ ꯑꯣꯏꯕꯀꯣ ꯑꯗꯨꯒ ꯐꯅꯦꯛ ꯁꯦꯠꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯂꯩꯇꯦꯡ ꯑꯃꯁꯨ ꯑꯣꯏ ꯍꯥꯏꯗꯤ ꯃꯣꯏꯔꯣꯝꯗ ꯃꯁꯛ ꯑꯃ ꯇꯣꯉꯥꯟ ꯊꯣꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯅꯤꯄꯥꯒ ꯍꯥꯏꯗꯤ ꯆꯠꯃꯤꯟꯅꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯀꯥꯟꯗ ꯃꯣꯏꯁꯤ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯃꯀꯣꯛ ꯈꯨꯝꯖꯤꯟꯈ꯭ꯔꯒꯗꯤ ꯑꯗꯨꯝ ꯅꯤꯄꯥ ꯃꯥꯟꯗꯣꯏꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯑꯗꯨꯅ ꯅꯨꯄꯤꯅꯦ ꯅꯤꯄꯥꯅꯦ ꯈꯪꯉꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯜꯆꯔꯁꯨ ꯑꯣꯏꯖꯕ ꯑꯗꯨꯅ ꯐꯅꯦꯛ ꯁꯦꯠꯄꯁꯤꯅ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯝ ꯑꯣꯏꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯕꯗ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯝ ꯍꯧꯖꯤꯛꯀꯥꯟ ꯌꯦꯡꯕꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯇ꯭ꯔꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯠꯅꯕꯤꯁꯤꯗ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯦ ꯌꯥꯝ ꯇꯣꯏꯅ ꯐꯅꯦꯛ ꯁꯦꯠꯄ ꯈꯣꯠꯄꯗꯤ ꯎꯖꯔꯛꯇ꯭ꯔꯦꯕ ꯈꯣꯡꯒ꯭ꯔꯥꯎꯔꯣꯝꯗ ꯁꯦꯠꯄ ꯑꯣꯏꯅ ꯌꯥꯝ ꯄꯥꯝꯕ ꯑꯣꯏꯅ ꯇꯧꯔꯛꯑꯦꯕꯀꯣ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯦ ꯃꯥꯡꯊꯔꯛꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯄꯥꯝꯖꯕꯁꯤꯅ ꯑꯁꯣꯝꯗ ꯋꯦꯁꯇꯔꯟ ꯂꯣꯝꯗ ꯍꯦꯟꯈꯤꯕꯁꯦ ꯃꯁꯤꯒꯤ ꯃꯔꯝꯁꯤ ꯀꯔꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯇꯥꯃꯣꯒꯤ ꯃꯣꯠ ꯑꯁꯤꯃꯇꯪ ꯍꯥꯏꯕꯤꯌꯨ ꯑꯁꯤꯒꯤ ꯃꯔꯝꯁꯤ ꯑꯩꯅ ꯈꯟꯕꯗ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯖꯦꯅꯦꯔꯦꯁꯟ ꯂꯥꯛꯄꯁꯦ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯂꯝꯒꯤꯁꯨ ꯍꯥꯏꯗꯤ ꯈꯤꯇꯪ ꯃꯇꯧ ꯇꯝꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯈꯔ ꯂꯥꯛꯄ ꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯅꯦꯛ ꯀꯩꯅꯣ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄꯁꯤꯁꯨ ꯃꯣꯏꯔꯣꯝꯗ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯣ ꯍꯥꯏꯗꯤ ꯐꯅꯦꯛ ꯁꯦꯠꯄ ꯍꯥꯏꯕꯁꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯂꯩꯕ ꯆꯠꯄ ꯃꯇꯝꯗ ꯈꯤꯇꯪ ꯑꯄꯟꯕ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯅ ꯃꯣꯏ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕꯗꯨ ꯃꯣꯏꯁꯨ ꯅ꯭ꯌꯨ ꯖꯦꯅꯦꯔꯦꯁꯟꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯅꯤꯄꯥ ꯃꯆꯥꯁꯤꯡ ꯑꯣꯏꯁꯅꯨ ꯃꯣꯏꯅ ꯍꯥꯏꯗꯤ ꯆꯠꯄ ꯈꯣꯠꯄꯗ ꯅꯨꯡꯉꯥꯏꯒꯗꯕ ꯍꯧꯖꯤꯛꯇꯤ
ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯇꯤꯐꯤꯛꯀꯤ ꯑꯦꯖꯅꯤꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯒꯗꯕ ꯄꯣꯠꯇꯣ ꯑꯗꯨ ꯊꯤꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯁꯦꯠꯄ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯊꯥꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯀꯃꯦꯟꯁꯦ ꯇꯥꯖꯕ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯏꯌꯥꯔꯄꯤꯁ ꯊꯤꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯒꯤꯁꯨ ꯀꯃꯦꯟ ꯑꯝꯇ ꯂꯧꯖꯒꯦ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯀꯣꯏꯁꯟꯁꯦ ꯍꯧꯖꯤꯛꯀꯤ ꯈꯣꯡꯒ꯭ꯔꯥꯎ ꯐꯅꯦꯛ ꯁꯦꯠꯄꯒꯤ ꯃꯇꯥꯡꯁꯦ ꯑꯁꯨ ꯑꯩꯈꯣꯏꯅ ꯎꯖꯕꯗꯨꯅꯤꯀꯣ ꯎꯖꯕꯗ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯁꯤ ꯆꯠꯊꯣꯛꯄꯗ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯃꯛ ꯍꯥꯏꯔꯤꯁꯦ ꯆꯠꯊꯣꯛꯄ ꯀꯥꯟꯗ ꯏꯕꯦꯝꯃ ꯐꯅꯦꯛ ꯁꯦꯠꯂ ꯆꯠꯄꯁꯦ ꯀꯩꯗꯧꯕꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯁ ꯅꯨꯡꯉꯥꯏꯇꯦ ꯇꯥꯃꯣ ꯍꯥꯏꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯔꯒ ꯈꯣꯡꯒ꯭ꯔꯥꯎ ꯍꯦꯛ ꯁꯦꯠꯂꯃꯛ ꯆꯠꯈꯤꯕ ꯆꯟꯗꯣꯟ ꯊꯤꯜꯂꯣ ꯆꯟꯗꯣꯟ ꯊꯤꯜꯂꯒ ꯅꯥꯟꯅ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯗ ꯑꯁ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯆꯟꯗꯣꯟ ꯊꯤꯟꯗꯣ ꯂꯤꯞꯁꯇꯤꯛ ꯑꯥꯏꯕ꯭ꯔꯨ ꯁꯪꯒꯗꯕ ꯃꯇꯝꯁꯤꯗ ꯒꯥꯏꯅ ꯍꯦꯛ ꯇꯧꯕꯀꯣ ꯃꯁꯤ ꯇ꯭ꯔꯦꯟꯁꯤꯅ ꯁꯨꯝ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯦ ꯃꯨꯠꯈꯤꯗꯧꯕ꯭ꯔꯥ ꯑꯩꯈꯣꯏ ꯆꯠꯅꯕꯤꯁꯦ ꯃꯨꯠꯈꯤꯗꯧꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯁꯨꯝ ꯋꯥꯈꯜ ꯑꯃꯁꯨ ꯂꯩꯖꯕꯀꯣ ꯑꯁꯤ ꯃꯇꯥꯡ ꯀꯃꯦꯟ ꯑꯝꯇ ꯄꯤꯕꯤꯌꯨ ꯀꯃꯦꯟꯁꯤ ꯀꯃꯥꯏꯅ ꯄꯤꯗꯧ ꯈꯪꯗꯦꯗ ꯏꯆꯟꯅꯨꯄꯤꯒ ꯍꯧꯖꯤꯛꯇꯤ ꯍꯩꯔꯨꯕ ꯃꯇꯝꯗꯀꯣ ꯋꯥ ꯑꯣꯏ ꯊꯣꯏꯅꯁꯨ ꯇꯥꯗꯧꯕ ꯃꯇꯝ ꯅꯠꯇ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯗꯨ ꯐꯅꯦꯛꯀ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯃꯇꯥꯡꯁꯦ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯄꯤꯕꯤꯌꯨꯅꯦ ꯀꯃꯦꯟꯁꯦ ꯄꯥꯝꯖꯕꯁꯦ ꯀꯔꯤ ꯂꯦꯝꯕꯕꯨꯗꯤ ꯐꯅꯦꯛ ꯀꯩ ꯁꯦꯠꯂ ꯆꯠꯄꯗꯣ ꯍꯣꯏ ꯑꯗꯨꯅꯗꯤ ꯂꯦꯝꯃꯦꯕ ꯄꯥꯝꯃꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯀꯃꯟ ꯑꯣꯏꯅ ꯃꯌꯥꯝꯁꯤ ꯁꯨꯝ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨꯝ ꯁꯦꯠ ꯆꯠꯅꯔꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯅꯁꯨ ꯍꯩꯕ ꯉꯝꯗ꯭ꯔꯦ ꯁꯨꯝ ꯃꯌꯥꯝꯒꯤ ꯃꯇꯨꯡ ꯏꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗ꯭ꯔꯥ ꯑꯩ ꯃꯇꯝ ꯈꯔ ꯂꯩꯔ ꯑꯗꯨꯝ ꯍꯣꯡꯈꯤꯗ꯭ꯔꯦ ꯈꯜꯂꯦ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯣ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄꯒꯤ ꯐꯤꯕꯝꯗꯣ ꯍꯣꯏ ꯍꯟꯖꯤꯜꯂꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯀꯣ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯊꯥꯖꯕ ꯃꯌꯥꯝ ꯊꯝꯁꯤꯀꯣ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦꯕꯀꯣ ꯑꯗꯣ ꯁꯣꯝꯗ ꯄꯨꯖꯥꯔꯤ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯕꯅꯤꯅꯅꯦ ꯅꯨꯄꯤꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯃꯦꯟ ꯑꯝꯇꯪ ꯏꯆꯟ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯀꯣꯏꯁꯟꯗꯣ ꯇꯥꯕꯤꯍꯧꯋꯦꯀꯣ ꯐꯅꯦꯛ ꯁꯦꯠꯄꯒ ꯑꯗꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯅꯁꯨ ꯑꯩꯅ ꯁꯤ ꯀꯃꯦꯟꯁꯦ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯝꯕ ꯍꯦꯟꯅ ꯄꯥꯝꯖꯕꯅꯣ ꯀꯔꯤ ꯃꯔꯝꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯐꯅꯦꯛ ꯁꯦꯠꯄꯁꯤ ꯌꯦꯡꯕꯗ ꯑꯍꯟꯁꯤꯡꯅꯁꯨ ꯁꯨꯝ ꯌꯥꯝ ꯂꯨꯝꯅꯁꯨ ꯎꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯑꯗꯨꯝꯕ ꯌꯥꯝꯅ ꯐꯖꯕ ꯑꯍꯟꯁꯤꯡꯅ ꯌꯦꯡꯕꯗ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯆꯦꯜꯂꯦ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯀꯥꯟꯗ ꯋꯥꯏ ꯁꯪꯕ ꯀꯩꯗꯧꯕ ꯁꯨꯝ ꯊꯤꯅꯕꯗ ꯁꯨꯝ ꯁꯦꯠꯄꯅꯦꯕ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯏꯁꯥꯃꯛꯁꯨ ꯐꯅꯦꯛ ꯁꯦꯠꯄꯁꯤ ꯑꯗꯨꯝ ꯄꯥꯝꯖꯔꯒꯁꯨ ꯈꯣꯡꯒ꯭ꯔꯥꯎꯁꯤꯅ ꯑꯅꯝꯕ ꯁꯦꯠꯂꯦꯕ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗ ꯅꯨꯡꯉꯥꯏꯇꯕꯒꯤꯀꯣ ꯑꯧ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨꯒ ꯊꯕꯛ ꯏꯪꯈꯥꯡ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯑꯃ ꯊꯣꯛꯄꯗ ꯀꯔꯤ ꯑꯃ ꯊꯣꯛꯄꯗ ꯐꯅꯦꯛ ꯁꯦꯠꯄꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤꯗꯤ ꯂꯦꯝꯃꯦ ꯍꯥꯏꯅ ꯑꯩ ꯃꯣꯠꯇꯗꯤ ꯌꯥꯝ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯖꯔꯦ ꯐꯅꯦꯛ ꯁꯦꯠꯄꯅ ꯂꯦꯝꯃꯤ ꯍꯥꯏꯕꯁꯤꯃꯛꯁꯦ ꯑꯩꯈꯣꯏꯅ ꯃꯔꯝꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯀꯜꯆꯔꯁꯤꯗꯤ ꯐꯅꯦꯛꯁꯤꯗꯤ ꯊꯥꯗꯣꯛꯄ ꯌꯥꯗꯕꯅꯤ나 ꯑꯁꯤꯃꯇꯪꯗꯤ ꯑꯩꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯀꯃꯦꯟꯗ ꯑꯩꯅ ꯁꯨꯝ ꯃꯁꯤꯅ ꯑꯁꯤꯒꯨꯝꯕꯁꯨ ꯍꯦꯟꯅ ꯇꯥꯖꯩꯌꯦꯕꯀꯣ ꯑꯗꯨꯒ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄꯁꯤꯅ ꯈꯤꯇꯪ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯏ ꯑꯗꯨ ꯁꯨꯝ ꯑꯌꯥꯝꯕꯅ ꯁꯨꯝ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄꯁꯤꯅ ꯃꯌꯥꯝ ꯎꯔꯛꯄꯒꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯁꯤ ꯀꯃꯦꯟꯁꯦ ꯇꯥꯖꯅꯤꯡꯕꯅꯦꯕ ꯑꯗꯨ ꯐꯅꯦꯛ ꯁꯦꯠꯄꯁꯤꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯌꯣꯛꯈꯠꯄꯗ ꯑꯩꯈꯣꯏ ꯅꯥꯠ ꯌꯣꯛꯈꯠꯄꯗ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯁꯤꯃꯇꯪ ꯃꯌꯥꯝ ꯊꯥꯖꯕ ꯊꯝꯃꯒ ꯑꯩ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯨ ꯂꯧꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯎꯅꯕꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯆꯟꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯤ ꯌꯨꯇ꯭ꯌꯨꯕꯇ ꯁꯣꯏꯅ ꯊꯥꯒꯠꯂꯛꯀꯦ ꯑꯩ ꯂꯥꯏꯖ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯁꯦ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯀꯣ ꯇꯥꯃꯣ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯔꯒꯦ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯂꯛꯇꯣꯏꯅꯦ ꯅꯨꯃꯤꯠꯁꯦ ꯑꯩꯅ ꯈꯤꯇꯪ ꯑꯦꯗꯤꯠ ꯇꯧꯕ ꯈꯣꯠꯄꯗ ꯈꯤꯇꯪ ꯃꯇꯝꯗꯤ ꯆꯪꯉꯦꯕ ꯑꯗꯨ ꯌꯨꯇ꯭ꯌꯨꯕ ꯕ꯭ꯂꯣꯒꯀꯤꯅꯤ ꯌꯥꯅꯤꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯨ ꯍꯥꯟꯅ ꯀꯥꯏꯔꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯍꯪꯉꯣꯏꯒꯦ ꯇꯧꯕꯅꯦꯕꯀꯣ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤꯁꯦ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯅꯦꯕꯀꯣ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ ꯂꯥꯏꯖ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯀꯧꯋꯦꯕ ꯁꯤꯁꯨ ꯊꯥꯔꯤꯁꯦꯀꯣ ꯑꯗꯨ ꯍꯥꯟꯅ ꯏꯅꯥꯎꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩ ꯃꯤꯡ ꯖꯦꯟꯇ ꯖꯦꯟꯇ ꯀꯔꯤ ꯂꯝꯗꯩꯅꯣ ꯑꯟꯗ꯭ꯔꯣꯗꯒꯤ ꯑꯟꯗ꯭ꯔꯣꯗꯩꯅꯦ ꯏꯅꯥꯎ ꯑꯃꯁꯦ ꯌꯦꯡꯅꯤꯡꯗꯧ ꯃꯥꯜꯂꯦ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅ ꯁꯒꯣꯜꯁꯦꯝ ꯁꯨꯕꯥꯁꯆꯟꯗ꯭ꯔ ꯁꯨꯕꯥꯁ ꯆꯟꯗ꯭ꯔ ꯀꯣ ꯑꯩꯁꯨ ꯑꯟꯗ꯭ꯔꯣ ꯑꯟꯗ꯭ꯔꯣꯗꯩꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯁꯨ ꯏꯅꯥꯎ ꯑꯅꯤꯁꯦ ꯁꯨꯝ ꯃꯐꯝꯗ ꯄꯤꯛꯅꯤꯛꯒꯨꯝꯕ ꯂꯥꯛꯄꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏ ꯁꯨꯝ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯁꯨꯝ ꯋꯥꯛꯀꯤꯡ ꯊꯣꯛꯂꯛꯄꯅꯤꯗ ꯑꯣ ꯍꯧꯖꯤꯛꯁꯦ ꯁꯨꯝ ꯑꯟꯗ꯭ꯔꯣꯅꯤꯅꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝꯁꯤꯗꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯀꯤ ꯕ꯭ꯂꯣꯛ ꯑꯃ ꯁꯨꯝ ꯁꯥꯖꯕꯅꯦ ꯂꯥꯏꯖ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯁꯤꯗ ꯀꯣꯏꯁꯟ ꯑꯃꯈꯛ ꯉꯁꯤ ꯃꯌꯥꯝꯗ ꯂꯣꯏꯅ ꯍꯪꯉꯦ ꯑꯗꯨ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯊꯦꯡꯅꯔꯗꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕ ꯅꯣꯏ ꯑꯅꯤ ꯐꯝ ꯂꯩꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯍꯜꯂꯒꯦ ꯇꯧꯕꯅꯦ ꯊꯦꯡꯉꯦꯕꯀꯣ ꯑꯗꯨ ꯀꯣꯏꯁꯟ ꯑꯝꯇ ꯍꯪꯖꯒꯦ ꯇꯧꯕꯅꯤ ꯀꯃꯦꯟ ꯑꯝꯇꯪ ꯇꯥꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅꯅꯦ ꯐꯅꯦꯛ ꯁꯦꯠꯄꯒ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄꯒ ꯀꯣ ꯀꯔꯝꯕꯅ ꯂꯦꯝꯃꯦ ꯈꯟꯕꯅꯣ ꯅꯠꯇ꯭ꯔꯒ ꯀꯔꯝꯕꯅ ꯄꯥꯝꯖꯕꯅꯣ ꯁꯤ ꯀꯃꯦꯟ ꯄꯤꯕꯤꯌꯨ ꯑꯩꯗꯤ ꯅꯨꯄꯤ ꯃꯆꯥꯅ ꯐꯅꯦꯛꯀ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄꯁꯦ ꯐꯅꯦꯛꯅ ꯄꯥꯝꯖꯩ ꯑꯗꯨ ꯀꯔꯤ ꯃꯔꯝꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯃꯔꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯐꯅꯦꯛ ꯁꯦꯠꯂꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯏꯟꯈꯥꯡꯗꯣ ꯇꯧꯔꯦ ꯑꯃ ꯇꯧꯔꯦ ꯃꯌꯥꯝꯒꯤ ꯀꯜꯆꯔ ꯍꯥꯏꯇꯥꯔꯦ ꯃꯥꯅꯦ ꯃꯥꯅꯦ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝꯗꯒꯤ ꯂꯥꯛꯄꯅꯦꯕ ꯑꯗꯨ ꯃꯇꯧ ꯇꯝꯕꯗꯨꯅ ꯀꯔꯤ ꯌꯦꯡꯕꯁꯨ ꯅꯨꯡꯉꯥꯏꯇꯕ ꯁꯨꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯐꯅꯦꯛꯅ ꯍꯦꯟꯅ ꯂꯦꯝꯖꯕ ꯑꯗꯨꯅ ꯍꯦꯟꯅ ꯄꯥꯝꯖꯕ
ꯑꯩ ꯋꯥꯈꯜꯗ ꯁꯨꯃꯥꯏꯅ ꯂꯩꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯩ ꯁꯣꯝꯗ ꯏꯅꯥꯎꯗ ꯑꯝꯇ ꯍꯪꯖꯒꯦꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯩꯈꯣꯏ ꯎꯕ ꯃꯇꯝꯗ ꯐꯅꯦꯛ ꯏꯁꯦꯠ ꯁꯦꯠꯇꯕꯒꯤ ꯃꯑꯣꯡꯗꯤ ꯅꯠꯇꯕꯀꯣ ꯁꯨꯝ ꯁꯦꯠꯂꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯇꯝꯗ ꯁꯨꯝ ꯁꯦꯠꯂꯤ ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯋꯦꯁꯇꯔꯟꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯌꯥꯝ ꯁꯦꯠꯄ ꯎꯔꯦꯕꯀꯣ ꯑꯗꯨ ꯃꯁꯤ ꯀꯌꯥꯃꯨꯛꯀꯤ ꯃꯇꯤꯛ ꯇꯧꯍꯟꯅꯤꯡꯕꯅꯣ ꯅꯠꯇ꯭ꯔꯒ ꯇꯧꯍꯟꯅꯤꯡꯗꯕꯅꯣ ꯍꯥꯏꯕꯒꯤ ꯀꯃꯦꯟ ꯑꯝꯇ ꯄꯤꯕꯤꯌꯨ ꯏꯅꯥꯎ ꯁꯤꯗꯤ ꯃꯥꯏ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯝ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯗ ꯑꯩꯅ ꯍꯦꯛꯇ ꯇꯧꯅꯤꯡꯉꯦꯅ ꯑꯩꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯇꯁ ꯑꯩꯒꯤ ꯂꯩꯔꯤꯕ ꯁꯤꯗ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯤꯒ ꯆꯥꯟꯅꯗ꯭ꯔꯗꯤ ꯁꯤ ꯀꯩꯅꯣ ꯑꯐꯕ ꯅꯠꯇꯦ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯀꯃꯦꯟꯁꯦꯀꯣ ꯑꯗꯨꯕꯨ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯅꯦꯛ ꯁꯦꯠꯄꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯀꯜꯆꯔꯅꯦꯗꯅꯀꯣ ꯑꯁꯤ ꯁꯨꯝ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄ ꯋꯦꯁꯇꯔꯟ ꯔꯣꯝꯗꯁꯨ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯣꯏꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯦ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯐꯅꯦꯛ ꯁꯦꯠꯄꯁꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯗ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯐꯅꯦꯛ ꯁꯦꯠꯄꯁꯤ ꯏꯀꯥꯏꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯁꯜꯂꯛꯑꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄꯅ ꯃꯣꯏꯅ ꯀꯝꯐꯣꯔꯇꯦꯕꯜ ꯐꯤꯜ ꯑꯣꯏꯌꯦ ꯍꯥꯏꯔꯒ ꯁꯨꯝ ꯑꯗꯣꯝꯗ ꯁꯨꯝ ꯆꯠꯈꯤꯗꯣꯔꯦꯕ ꯃꯁꯤ ꯆꯨꯝꯃꯦꯅ ꯂꯧꯕ꯭ꯔꯥ ꯅꯠꯇ꯭ꯔ ꯂꯥꯜꯂꯦ ꯂꯧꯕꯤꯕ꯭ꯔꯥ ꯁꯤ ꯂꯥꯁ ꯑꯣꯏꯅ ꯁꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯁꯤ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯂꯥꯜꯂꯦꯅ ꯈꯟꯖꯩ ꯃꯔꯝ ꯍꯥꯏꯕꯕꯨ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯇ꯭ꯔꯦꯗꯤꯁꯟ ꯃꯇꯧ ꯇꯝꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯊꯥꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯤ ꯃꯁꯥꯗꯨꯗ ꯂꯥꯛꯆꯗꯣꯏꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯍꯥꯏꯇꯥꯔꯦ ꯁꯤꯗꯗꯤ ꯐꯅꯦꯛ ꯁꯦꯠꯄ ꯁꯤꯅ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯇ꯭ꯔꯦꯗꯤꯁꯟ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯇꯧꯅ ꯑꯁꯤ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄꯁꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯂꯥꯜꯂꯦꯅ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯅꯥꯎꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯎꯅꯕꯀꯣ ꯑꯩꯈꯣꯏꯁꯨ ꯍꯜꯂꯒꯦ ꯀꯣ ꯏꯅꯥꯎ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯣꯏꯗꯅ ꯂꯥꯏꯖ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯀꯣ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯤꯁꯨ ꯀꯣ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯐꯥꯎꯕ ꯅꯣꯡ ꯅꯤꯅꯤ ꯍꯨꯝꯅꯤꯗ ꯑꯩ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦꯕꯀꯣ ꯁꯨꯝ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯀꯃꯦꯟꯁꯨ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯃꯊꯪꯗ ꯁꯤꯒꯨꯝꯕ ꯇꯣꯄꯤꯛꯇ ꯇꯥꯃꯣ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯣ ꯈꯣꯠꯄꯤꯔꯣꯅ ꯀꯃꯦꯟꯁꯨ ꯁꯨꯝ ꯌꯥꯔꯒꯗꯤ ꯄꯤꯕꯤꯔꯣ ꯇꯣꯄꯤꯛ ꯐꯖꯕ ꯄꯤꯕꯤꯔꯣ ꯑꯩ ꯁꯨꯝ ꯅꯩꯅꯖꯒꯦ ꯑꯗꯨꯒ ꯕ꯭ꯂꯣꯛꯁꯤꯗ ꯁꯨꯝ ꯊꯥꯒꯠꯆꯔꯛꯀꯦꯕꯀꯣ ꯊꯦꯡꯛꯌꯨ ꯉꯁꯤꯒꯤꯗꯤ ꯑꯩ ꯌꯧꯔꯒꯦꯕꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩ ꯂꯥꯛꯏꯁꯦ ꯏꯆꯟ ꯑꯃ ꯂꯩꯔꯝꯃꯦ ꯗꯨꯀꯥꯟ ꯐꯝꯗ ꯑꯩꯈꯣꯏ ꯑꯟꯗ꯭ꯔꯣ ꯄꯥꯔꯛꯇ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏ ꯏꯆꯟ ꯑꯩꯈꯣꯏ ꯀꯩꯅꯣꯅꯦ ꯏꯆꯟꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯣꯕ ꯍꯟꯗꯛ ꯁꯤꯗ ꯑꯝꯇ ꯍꯥꯏꯕꯤꯌꯨꯀꯣ ꯃꯥꯏꯛꯇ ꯈꯔ ꯇꯥꯅꯕ ꯑꯣ ꯑꯩꯒꯤ ꯃꯤꯡꯗꯤ ꯌꯥꯝ ꯄꯤ ꯀꯧꯋꯦ ꯀꯌꯥ ꯌꯥꯝ ꯄꯤ ꯐꯔꯦ ꯑꯗꯨ ꯏꯆꯟ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯁꯦ ꯌꯨꯇ꯭ꯌꯨꯕ ꯕ꯭ꯂꯣꯛ ꯑꯃ ꯁꯥꯕꯅꯦ ꯂꯥꯏꯖ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯀꯧꯋꯦꯕꯀꯣ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯕ꯭ꯂꯣꯛꯁꯦ ꯑꯇꯩ ꯃꯅꯨꯡꯗꯁꯨ ꯆꯪꯉꯨꯔꯦ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯃꯦꯟ ꯃꯌꯥꯝ ꯑꯃ ꯇꯥꯔꯛꯑꯦꯕꯀꯣ ꯏꯆꯟꯒꯤꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯣꯛꯂꯛꯄꯁꯤꯗ ꯁꯨꯝ ꯇꯥꯒꯦ ꯇꯧꯕꯅꯦ ꯋꯥꯍꯪ ꯑꯝꯇ ꯍꯪꯖꯒꯦ ꯇꯧꯕꯅꯦ ꯀꯣ ꯋꯥꯍꯪꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯅꯨꯄꯤꯅ ꯐꯅꯦꯛ ꯁꯦꯠꯄ ꯑꯃꯁꯨꯡ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄꯁꯦ ꯃꯁꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯄꯥꯝꯖꯕꯅꯣ ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯅꯅꯣ ꯍꯥꯏꯐꯦꯠꯇꯪ ꯁꯤ ꯃꯇꯥꯡꯗ ꯍꯥꯏꯕꯤꯌꯨ ꯈꯤꯇꯪ ꯁꯨꯝꯕꯤꯔꯛꯎꯀꯣ ꯈꯣꯡꯒ꯭ꯔꯥꯎ ꯁꯤ ꯑꯝꯇ ꯁꯦꯠꯄ ꯄꯥꯏꯕꯤꯌꯨ ꯉꯥꯛꯇ ꯐꯖꯅ ꯄꯥꯏꯕꯤꯔꯒ ꯁꯤꯗ ꯑꯗꯨꯗ ꯁꯨꯝ ꯍꯥꯏꯕꯤꯌꯨ ꯃꯥꯏꯛꯇꯨꯗ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯇꯧꯁꯨꯗꯤ ꯐꯅꯦꯛ ꯁꯦꯠꯄꯅ ꯐꯩꯌꯦꯕ ꯈꯤꯇꯪ ꯅꯛꯁꯟ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤꯀꯣ ꯐꯅꯦꯛ ꯁꯦꯠꯄꯁꯤꯅ ꯁꯨꯝ ꯃꯁꯛ ꯊꯤꯕ ꯐꯖꯕꯗꯤ ꯋꯥ ꯑꯃꯅꯤ ꯑꯗꯨꯒ ꯐꯅꯦꯛ ꯁꯦꯠꯄꯁꯤꯅ ꯅꯨꯄꯤ ꯑꯃꯒꯤ ꯃꯒꯨꯟ ꯑꯗꯨꯝ ꯆꯦꯜꯂꯦꯅ ꯑꯗꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯌꯥꯝꯅ ꯈꯣꯡꯒ꯭ꯔꯥꯎꯒ ꯁꯦꯠꯄ ꯑꯌꯥꯝꯕꯅ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄꯁꯦ ꯑꯩꯈꯣꯏ ꯎꯅꯔꯦꯕꯀꯣ ꯃꯩꯇꯩ ꯀꯜꯆꯔꯁꯤꯕꯨꯗꯤ ꯂꯩꯖꯔꯒꯁꯨꯀꯣ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯍꯦꯟꯕ ꯄꯥꯝꯅꯔꯛꯄꯩꯅꯦ ꯑꯗꯨ ꯃꯇꯝꯒꯤ ꯑꯍꯦꯟꯕ ꯄꯥꯝꯅꯔꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯇꯝꯒꯤ ꯑꯍꯦꯟꯕ ꯁꯨꯝ ꯄꯥꯝꯃ ꯆꯠꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯑꯩꯈꯣꯏ ꯀꯜꯆꯔꯁꯤ ꯃꯨꯠꯈꯤꯕ ꯇꯥꯔꯤꯕ꯭ꯔꯥ ꯁꯤꯒꯤ ꯑꯗꯨꯃꯗꯤ ꯑꯗꯨꯝ ꯃꯇꯝꯒꯤ ꯑꯍꯦꯟꯕ ꯁꯨꯝ ꯄꯥꯝꯕꯅꯦ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯤꯗꯤ ꯅꯣꯡꯃꯒꯤ ꯁꯨꯝ ꯃꯨꯠꯊꯔꯛ ꯇꯥꯕꯅꯦ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩꯗꯤ ꯐꯅꯦꯛ ꯁꯦꯠꯂꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯗ꯭ꯔꯦꯁ ꯏꯃꯥꯁꯤꯡꯅ ꯍꯦꯛ ꯄꯣꯛꯑꯝꯕꯒꯤ ꯀꯜꯆꯔ ꯗ꯭ꯔꯦꯁ ꯂꯩꯕꯁꯤꯅ ꯁꯨꯝ ꯁꯦꯠꯆꯕꯅ ꯑꯗꯨꯝ ꯄꯥꯝꯅꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯟ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯐꯖꯕ ꯀꯃꯦꯟꯅꯤꯀꯣ ꯂꯥꯁꯀꯤ ꯀꯃꯦꯟꯁꯦ ꯑꯝꯇ ꯈꯨꯠ ꯁꯣꯛꯅꯖꯒꯦ ꯏꯆꯟꯒꯀꯣ ꯑꯩꯈꯣꯏ ꯁꯨꯝ ꯂꯥꯛꯀꯦ ꯃꯔꯛꯇꯁꯨ ꯀꯣꯏꯕ ꯂꯥꯛꯀꯦ ꯇꯣꯉꯥꯟꯕ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯕ꯭ꯂꯣꯛꯁꯤꯒꯤ ꯀꯃꯦꯟꯁꯤꯡ ꯇꯣꯉꯥꯟꯕ ꯃꯌꯥꯝꯁꯨ ꯊꯥꯒꯠꯆꯈ꯭ꯔꯕꯅꯦꯕꯀꯣ ꯏꯆꯟꯅꯁꯨ ꯁꯨꯝ ꯑꯗꯨꯗꯤ ꯌꯦꯡꯕꯤꯌꯣ ꯏꯆꯟꯒꯤ ꯀꯃꯦꯟꯁꯤꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯃꯦꯟꯁꯤꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒ ꯑꯩꯈꯣꯏ ꯊꯥꯒꯠꯆꯔꯛꯀꯦ ꯂꯥꯏꯖ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯗ ꯁꯣꯏꯗꯅ ꯁꯤꯗ ꯌꯨꯇ꯭ꯌꯨꯕꯇ ꯆꯪꯕꯤꯌꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯁꯦꯌꯔ ꯇꯧꯕꯤꯌꯣ ꯀꯃꯦꯟꯁꯨ ꯐꯖ ꯄꯤꯕꯤꯔꯛꯑꯣ ꯀꯣ ꯅꯨꯡꯉꯥꯏꯖꯔꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯎꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯝꯕꯤꯌꯨ